ngasisu COVID-19 nupi ama laikhidrei COVID-19 positive oiduna Jenims Hospital ki COVID ward laikan narakhibi ahal oirabi nupi ama ngasi ayuk pung 13 makhai taba matamda laikhidrabi nupi asi Thobal district ki Yeripok singa dagi Mastura Begum say humdra kawi mahak hana BP stroke tawduna layambagi thabak satrakhi masida natana tungan balaina kya amasu laiba miyoi ni hanasu pawsna makhatana phongdorakli Jenims Hospital ki doctor ani nurse ani positive oibadagi layang sathari Jenims ki nursing ki hostel amadi quarter laitabadagi awaba sawna mayoknare COVID-19 positive oiraba miyoi kya mangzil thana sungthoktuna layambagi thabak tawriba Porompat lairiba Jenims Hospital ki doctor ani nurse ani COVID-19 positive oirakpadagi hauzik hospital asigi COVID ward layambagi thabak sathari hauzik phawbi oina doctor ani amasu nurse ani asigi phibam phana lairi Doctor ani amasum nurse ani asina COVID-19 positive oiragliba asi COVID-19 positive oiraba miyoi sing layangbagi thabakta pukning sangna kathokpadagi positive oirakhibagi maram oiri adubo hauzik hospital asida COVID-19 positive oiraba miyoi sing layangbagi thabak sathariba doctor amasum nursing gi oina awat apakayamrum laibadagi yamna chawna awaba mayoknare doctor amasum nursing gi oiba hostel amadi quarter ningthina thambidaba asisu achawba maram ama oiri hairi Kanglei Paki Mairana Phangwa Pawgi Matung Inade Jenims Hospital gi CS ward ngarang miyo ama X-ray lawbagi thabak sathabada COVID-19 positive oiba miyo oiramadagi khudaktagi CS ward asi thingjinbagi thabak sathaki positive oiraba miyo adu self isolation tawduna thamki lonena ngasi makha tana section thorangi thabak lawkhatlaga CS ward hanagum layembagi thabak sathaki hairi nakala maromda Jenims Hospital asida lairiba nursing na hauzik yamna sauna awaba mayo ngarib asi makhogi laifam hostel amadi quarter laitaba sini Nursing ki oiba hostel amadi quarter matik sana thambidabadagi masa masagi miyumda sathok sasin tawraga layengbagi thabak sathaba asida laikai gi miyoi singna tanghaningdabagi yengle loinana imung manunggi miyoi singdasu laiset asi amuk sandorakadra haibagi yamna saun akiba laire maramaduna COVID-19 ga mari lainana layengbagi thabak tawriba doctor amasum nursing gi oinadi matik saba hostel amadi quarter thangwadabane Hostel amadi quarter da lehalaga mayumda halaloidabane adubo tawphom thokpa thabak sing asi hospital authority na tawbidabadagi nurse amasum doctor singda yamna sawna awaba mayokna hale haidi paw sina makha taribade Jenims Hospital gi nursing gi hostel amadi quarter laitabana maram oiduna lanai baragi ka waiduna leram adusu bara mapu singna laiset asi sandorakadra haibigi akiba laibadagi makhatana lehendrei nursing na laifam laitabagi awaba mayoknare nursing gi hostel amadi quarter oina lairiba asi hauzik PG tawriba doctor singi laifam oina sizinaduna lairi hainasu makhatana phongdokle angang unagadabi nupi ama kilometer manga sagai saraga hauksong PIC da yorakre Manipur gi singi manung hanjinba mafam singda lambi thong phatabadagi ana ayek yarakpa matamda hospital yauna satpada awaba chawna mayoknare ngarang su None district ki manung sana Poisi village mauna ama ngarang anga unanarbagi damakta Hauksong Primary Health Sub Center yauna kilometer manga wana sagaida purakre anga unanarbagi damakta Hauksong PIC da tana khunjasingna wagi sagai saduna puraklibi nupi asigi maming sagonlu Barim Mapurebigi Ming Mithaiba Barim Kawi Oktan Poisi Village Tagini Mirror Minupi asi wana sagai saduna purthoraklaga maki mari matagi khul oiriba Bakawa Village ta ngahak panki madudagi Hauksong PIC phawba purakhi wana sagai saduna Mirror Minupi asi puthorakpa matamda punna khunja kunga mangarom saruk yakhi Punsi Village tagi Hauksong yogadaba chingi lambi asi matam sangna sakarna sembiraktabadagi gari sathok sasin yade subnatagi khong lambi oina lairi masizu hauzik nungju tha matam asida sathok sasinda amukka khudong sadaba mayoknare khunja singna hairiba singi kilometer manga amuk sangba lambi asi ningthina sembiduna gari sathok sasin thauba yahanbiu maduna trabadi amam athengda ana ayek yorakpa matamda manak nakpa ana layeng sang tana pukhatpa ngamdabagi khunja singi punsi mangningai oire haina su paw sina makhatari atoppa paw manamo thangal kaithel miyoi taru amasu COVID-19 positive oire haukiba August tang kunda Imphal gi thangal kaithel leiba Sing Auto Works ki proprietor Madal Pal Singa sai humdrago humdoi COVID-19 maram oiduna positive oibedagi masagi mayumda laikhidraba matungda ngasi imung asigi miyoi taru amasu COVID-19 positive oire hairi ahal asi COVID-19 laikhidraba matungda makha taba section thorangi thabak lokhatpa oina maki imungi masul manaw sing punamak ngasi ayuk masagi mayumda COVID test tawgi thabak sathabada miyoi taru asi positive oire haiba khangmangamki
यामना ngakliबadi laikhidraba asigi loinabi amadi masa nupa na singbadi negative oiraga ma ki manau nupa amadi atai masa sing positive oikhibane ngasi imung asigi miyoi taruk positive oirakhiba asidagi Sing Octoworks building asiga thangnana lairiba atai mafam singdasu section thorangi thabok lokhatkre loinana dukan paring da lairiba miyoi sing park sana covid test thokpa mathau tare loinana thangal bazar gi mafam singda miyamna hek yariba makai post sei leibigi thabak tawbada section thorang lokhatpam thoklei maram chadana miyamna satok sasin tawbitana basu city police ki makai digi khangalakli Rehabilitation Center da leiba miyoi ama positive oire mari leinaba singna matam chana lokhat pidabadagi miyam penadre Imphal West ki Nauria Pakhang Lakpa Kendra gi manungsana Ningthemsa Karongda lairiba Halitics Biksa Substance Use Disorder Treatment Center drug sizinabasinggi layeng phamda leiba miyoi ama COVID-19 na positive oire miyoi asi masa nungairaktabadagi ngarang babina diagnostic center da COVID-19 test torubada positive oire haiba khanglakibane miyoi asi positive oire haibigi pau health department ki mari lainaba official singda khangalabasu ngasi phawba lokhat pidana laire Rehabilitation Center asida hauzik miyoi kuntramuk layeng duna lairi maduda positive oiraba miyoi ama matam kuina lokhatana thambiba asina laisat asi atopa miyoi singda sandurakadra haibigi akiba ama lairi haina su paw sina makha tari atopa paw manamo quarantine tawduna lairiba Tom TV gi pawmi singda tengbang polam khosinakre hairi Manipur da ahan boina pawmi community gi manungda oripok Lai Khulembi Laikai da lairiba Time of Manipur Tom TV gi Paumi ani COVID-19 na positive oire Paumi ani asi mari lainaba COVID Care Center da thamduna hauzik makha tana leng sathari makha tana Tom TV gi Paumi amadi staff yauna ngarang Imphal College da lairiba COVID test tofam da Paumi yauna staff humpuga manga test tobgi thapuk sathaki maduda makha tana Paumi amasu positive oikhi atai staff amadi Paumi singna negative oikhi Negative oiriba Tom TV gi paumi sing asi TV channel asi gi office oiriba oripo Lai Khulembi Laikai da lairiba office ta hauzik home quarantine tawduna lairi home quarantine tawduna lairiba paumi sing gi damakta ngasi oripo Municipal Council Ward number 6 ki corporator P Indrajina Seng yauna sana thaknaba potlam sing tengbang pikre Corporator Indrajina phongdorakhibada paumi singna I pawga mari lainana lauriba thaudang asi yamna sawi maduna Tom TV gi network oiraba paumi singi yamdrabda numit taraga mari nidi home quarantine tawduna lairiba asigi damakta sana thaknaba tengbang gi damak mateng pangmani maduna numit taraga mari ni asidi mapal thukpiraktanaba appeal tawki loinana maka tana suma ki maiket gi home quarantine tawduna lairiba paumi singi damakta sana thaknaba polam sing tengbang pigi ne haina su paw sina maka tana phongdorakli Pura mapalang mi maru ebo content masang katang mayam da share tawjaram ge narol da sangsilakpa manga kap tuna hat kre Punjab ki Indo Pak ngam khaida border security force na narol da sangsilakpa manga kap tuna hat kre narol da sangsina ba hona ba sing aduna Indian side da sangsilakna ba hona ba da ngasi ayuk mafam du leba BSF petrol team na thengna khibani hairi makhoi bu kham na ba hona ba da nongmai kapsilakpa digi Masangak thokna ba handuna kapada miyoi manga do sikibini haina defense source ki pauna hairi amaromda National Security Guard ki commando na reserve leiba Buda Jayanti Park da search operation sa takhre masigi mamangda Delhi police na ISIS ki operative ama IED yawn khulai kona na fak hands pausin makata na phongdura amna angak pamaruiba paw manamu Sankriti magazine kaubase phong amagi article da Mahabharat ka ukhul ga chauna mari leina halamle Arjun gi nupi su naga nupi ni haina isilakpadagi naga sing mai haure Hindu lining the yumpham oiduna online gi kuthangda chayol khudingi phong pasi phong Sankriti magazine kaubase phong amagi article amada Mahabharat ki wari ga Manipur gi okhul ga chauna mari leina halamle Article asigi matung ina Arjun na lauriba nupi asisu okhul dagi naga nupi amani haina irakpadagi naga phurup mai hauna saure haidi Sefong asida yauriba Northeast Tribal and their connection to SN India haiba kumza English ngini gataraga mangada phong hipa article asina awang nongpokta lairiba Indigenous Tribal Sing Mahabharat amadi Ramayan ge yamna maru oiba saru amani haina iri Arjun gi punsi bu kanbada amadi Babru Bahanagi mamap sakna yokpada urkhul dagi naga nupi ulupi kaubi nupi amana asoba thaudang lauki haina iri article asigi matung ina Arjun amadi ulupi gi masa oina irabanbu phangjaki hairi Arjun gi punsi kankhiba tangkhul phurup asi sarit sarak yamna haithoi singthoi haujiki mirol da tangkhul phurup chadani phuromdi National Socialist Council of Nagalim da yauduna tonganba Nagalim kauba
sovereign state ama semnabo hotnari haina article asina mek sengna iri kumjai English ingani ga taraga manga da phong ki ba article oirabasu Sankriti magazine ka se phong asina naga miyam bu lana lamjing le haina naga sing mai hauna saunare hairi magazine asida iri ba warol sing ase yumpham yaudabani haina urkhul gi miyam na phongdok narakle se phong asi Canada da yumpham oiba sayol khudingi online gi khuthang na phong mun haina spaw sina makhata na phongdokle loisila puda topa maruiba paw manamo nupi ama miyoi sama kuntrang mapanna phamlana bikre haiba wakat amada lamai ni phuguni thoi panba FIR ama thangalakre Hyderabad gi sei kunga mangarom shurobi nupi ama miyoi sama kuntrang mapanna satliba sei khara asida namja nam thekna duna phamlana bikre haiba wakat amaga mari leinana lamai ni phuguni thoi panba FIR ama Hyderabad ki Panjagata police station da thangalakre hairi napi isina thangalakhiba wakat adugi matung ina police ki maikedi gi mari leinaba IPCC gi section kya panduna case am register tawkhre medical examination chathanabagi damak napi asigi mathakta su thabak lakhat lekre haidi thaudo asigi matangda Panjagata police station mathau taba thabak sing lakhat ba hawre haina su station asina phonokre akiba leibadagi ni napi asina case matam sana thabang am khidabin haina su pawsina makata na phongdurok lin thank you